Matamgi Manipuri Wari, channel asibu tabiriba khwai pungnamakpo taram nokjeri. Ngasi su mahausangom Chinganbi Ningsibi nipal suba tangkak amok puduna langjeri. Mayam punna taminarasi. Phongdoktriba Nungsibani, haidoktriba apambani. Khanganriba iholni. Asumna khanganda uhanda phongdoktana damaglotsan kiba taradra. Matam wadli khanna phongkhidraba Nungsibana nganna maisa pire. Tapna tapna chukhalakliba Nungsigi mayrise sinba thungna chaklakadauri. Kanbinaba muthatpinaba leiroidori. Kana amada khanganbasu pamde uhanbasu pamde idom khangba nattana. Mikup khuding hangalai Nungsibasu khambanbasu matai moigadauri khanglabasu karigedo khambanjaba phawniba. Kana natte magi mayambagini hongdoribase masinasu henna kalak khamban pokbra. Mamangda kari karam hainakiba ngangnakiba haiba tahawdraba makso mana tahawriba tayang ko na si haiba wahaisena hena thamoygi kachin koding khambanbagi mayon chonglakpani poglakpani ningamdabaso karingi mana nungsi phonghawdi khanna somda mai hawna sawriba nupandudi unasiga hairakpaduda hingkari kudak sida chelaga makhong makut punsilaga taptai phuninglabani nganbagi matawmakne phone dagi hairakliba nupi machandogi matawmakne Taribani maso ngasaidagi sofanduda phamna anthokpani haina so khallibani adubu nganbagi magundi khangbana tumina magi phone do metlaga sumlai sille phone loba lakliba nupadu so job leptuna sumlai rambani wakhal amadani mangliba nungaiba wakhal dinate thamoi kairambani bungodo tumina leiba haitrabi nupi machadudi mina khanba khandaba kari suna chungdana amuk so hairakli hayeng soidabida lampakta laugo tayai Hek lagdraba aina ga doroko do yang yare dabungo da phone da piro dabungo ga ina wari sana jarage tayai dagi di dabungo na hele phaba ai ga nanga kai maram gino na doise kai mari laina da na doino nang na kari oidana nang la law na hairaga hektala ka da mi malura boise ha yam nokningi na sorry ni kai nanga yam paktraba do tayai ne ga lohong na basali do yam thuna do is aina tayai da lohong binani he adu so amuka trong nangonda Magi wado haibaloi phone do kakre somna nupando de hena sawhore mana pena jege dawjabado napi macha mano ina naisalaga thambiramle hallaga call tawdo so tan mana tawdri chakti chaklabani angang mana ngamkhibase luhongba pamdribadi masa maksoni aduga mana yam pamjabagi type daga ganglambadu dabada I ka basum hengalakli Matanda khudau du sawgatli phone do kuina makutta leirabadi shoidana toirani khangbana manaw nupada satlangna pirakli phone do se madugai ngonda phone busilakan toiningdade phone do lawraga mayambada munningle sawri nupado sathina sawbagi sakfamni matawdu bada so awabagi marakta khajuk nonglakpani maramdi sulbyagi wahaida mathandaga jakjana lehobase ubada masu koina leirambadi taisinara ani khanna phone do lawbaga wamta hairamda tumin thokre future wam na neibiramaba yam changna tawfam khangda mathanda phamungduda suru neiba matawdu ubada karimnana khajik noklaga rasna hairakpani ngasai dei taisinfam khangda chaklamba sauram manupadu so ras don silakli mage sawba pumba rasta tainara Nakanda laiba mondo tap painduna rasna phamlibadu tamna langki adumna dorokani do khangbana rasta sim saduna leibani laglakliba mondo tap o aduga moksu noktuna hairakli aingonda tainabana dikanaroida hayeng una sairakli do unabiu kadobagi magadi una doiba aibo ngang macharo angang mano una se hairaga hektu una do bunati ma kayoidana mingru magi mawalaw doinoina adudi angang do hairido chumdoina dro Angang duga hongnaba nang nasili haise adu chumtabani bai nang su wari se khangi natro aingonda mukok sahalano aina haidi angang duna se kaino ma pamlamni haiba nang ga hongba ngamloi haiba wa ma palamdro adu kaino ma lairamani manungda ne kaino ma lairabani do haidi luhongba se boroi doriba nang dana tana kainao doribi mana so yaningdri haiba do ta ini matang sida nang gi haipa do torokano haipa gi wana ti nain haise hek chumdraba yang Aina bhaiba wasima nangi koktagine aina haipa saboida khanmani aigi wasu khar lawne naning thunga pawna de angang ma ga unaraga kainoba aina tawdu sibo angang duna pamde hairami duga hairadine mana so yade taklibani aduga nang sulong base nasana yaba nate adudi hongdori banweni ne yana dradi kainomdi khana ba yadro
Wari se ahal masengi wari oiriba nui nigi yaudi. Luang bai ba se hong doriba bor kaina ani yana ba natragana borna yaba kaina na yadraba so. Sigumba ma dilay dana. Borna yadraso kaina na di mugyaba si oidoni. Ama yadraso yaba ma di yauri dana. Aduga nui ni gisedi nui ni mang amta yadaba. Adumaina hong taragadi kaino ma laydraba kaino ma khanaba yadraba. Haidi punsi chupa layminarakadoise nui anini ahal singana teba. Rasna hairakliba wando munna tari aduga wakhala makhanba kumso tumin layri. Khalu wakalu munna. Nangi nungsiba kay ningdradi wakal thaukrabasuna engonda hairo. Haipa ina ne haipa sagalakpado iengwa isedi nangi sunung bathung doidi. Nupi machado yam angang niba ay sukang nanga kay sutana boidi. Wakal khalibani na tawribado wakal thokdre. Kay goma mahek khanba hurakpaga maga asonba mapado hektamit mangda urai. Masimag na ma wakalamdang khamdam khangdre sora sangba matap na hondorakli. Nakana layrima phone to so matangduda khinglai adu phangbu changdre phone do lamaga lakliba call do hannengda kakladuna silent thamkri aduga malong ni hiptharaga tapna mamit uisankri tawrima matawado somyengduna rastapna noklai machin peirap tawrise ubra haibago aduga mukso wamakha hairakli nungbu anthokna nung secreta ushalamba mamito pangnaga haife cheptuna rastiyang lai Mangonda yingduna nokfetong na layrambaduda. Kaino, kanano nungsiriba. Dangi future wife ki wanida. Masigi wahayuseni ngan bagi pran prok jaglise. Mamitsok na yung namlaga saw na mamaylay thorakli. Ho, ay kaday da tumuhay no. Kaday da naman talaga tumuro. Soy da jaga tawar no. Nayum ni kay nagapawsay ni niya. Nanagta tumsilo hay bro, future wife ki oidi ngay ay nahanay jat manghan biro ro. Tuga chay ko yam na, aday da tumsilo. Nukning ni yam na. Matang ginamit ni ayuk ngantani, latano nganda hawgalaga imong giloy sindaw ba tabag pumbaloy sili. Aduga salbiyagi kada chang nagtuna tumbahaw dukli. Pikpi, tabra, hawgalo ko. Kangkal do paza na magyapsan biranga, pamamachi do da pamlanga, Majagi mamay nando na tapna magkaurakli. Pikpiya, sese, hagalo minang bo. Isisi na tumlang manapido, mamana kaubado, mangoy kayoy tarado na tapna masada hafit tiktok laga, majinatap na choroloy kayoy lolagli. Ay luhong ay hay siniko. Dahil luhong ba ikijay. Mana ising gat hadabado ikijay. Kabli magsayrakli. Isik na thadaba maga. Ay naluhong gadang nati. Ay hongoy ay sini. Bigbiya. Handag karahong nagkaurak ni. Jurolo lamba no pido so kang prek kang na kang law do na pukhawgalai masamana gado pharam bani. Tumlong magi phagli pang laga manangta phamlam mamanda hakam ga wang na jalla do na. Mating mayang thek do na yinglakli. Mama tayay hoidi. Kaday na kita yang nune, sida laite, mayunda layram gani. Sida hujik layram bani. Masidi niya, hawgalo yari ko, namay namin kaduta thoro jalo. Hayraga pamlam badagi hawgado na thoki getawi. Mama, ay tayo galuhong ay sidi. Kangay haidokraga among akoy bado kuyang aduga mugtap na soli. Ayos, hujik ido mangoyre. Siram daw kitang ngay na. Madogya mo katrong dunam ay sangang wari ka na isone tiktik po ba niba? Hawjik soy silong biraga among hatpi dori ba kangdi? Amoy gira ay tayay ko hang basok ay adi. Horen lakpa dane ay ngamang na direct hay ba kang nima. Magkog holaga matanda murum soli ba do hay fit yung namlaga lataso ka dagi thokri. Salbiya so hakam wawa dyan do na hawgalai aduga magpamung do sit na naloy salamin. Ngayaki matuk mamay mamita maluyraga jakom na chang nagpada latado cha hay daw itaw do na layrami. Dadadi hawdriba mama. Hawdriba ni ne. Mama na cha hay biramagi. Nang ne dadado sa hawdok biro jalo. O dada na hawdok ha hawdok taba. Aduga ina hingdagi hawdok li neba. Kang michang mikayam na bravo. Pung tare taraga hawdok pa do bo ahing oirabo. Masingang sinangang thorak po si dini ko. Jalo. Nabung do hawdok ro jalo. Jabay din niya, hori na mo kaamiga, kaamdiga na laro gani. Jari ngay tayo ngay siya da puna jahaw tao na ba? Ihaw tingwa no pa ma'am, nung ay nga sik.
ꯍꯥꯏꯔꯒ ꯁꯩꯉꯪꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯛ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯃꯕꯨꯡꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯍꯥꯟꯅ ꯀꯧꯈꯣꯜꯇꯅ ꯍꯣꯡꯗꯣꯛꯄꯒꯤ ꯋꯥꯒ ꯂꯩꯇꯦ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯈꯤꯅꯤ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒꯅꯤ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨꯁꯨ ꯃꯕꯨꯡꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯒ ꯇꯨꯝꯂꯤꯕ꯭ꯔꯥ ꯃꯤꯀꯞ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯐꯩꯖꯨꯞ ꯑꯄꯥꯕ ꯑꯃ ꯊꯕꯥꯛ ꯃꯄꯥ ꯐꯥꯎꯁꯨꯞꯂꯒ ꯂꯣꯡꯅꯅꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯂꯤꯕꯗꯣ ꯃꯈꯣꯡꯒꯗꯣ ꯁꯟꯗꯣꯛꯂꯗꯨꯅ ꯏꯁꯤꯡ ꯌꯥꯎꯕ ꯃꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯃꯔꯩꯒꯗꯣ ꯈꯤꯇꯪ ꯀꯣꯟꯇꯛꯅ ꯇꯤꯡꯊꯣꯛꯏ ꯑꯗꯨꯒ ꯏꯊꯟꯊꯕ ꯇꯧꯗ ꯃꯃꯥꯏꯗꯨꯗ ꯏꯁꯤꯡꯗꯨ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯩꯊꯔꯛꯏ ꯇꯨꯝꯂꯝꯕ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯒ ꯂꯧꯔꯛꯏ ꯅꯣꯡ ꯌꯨꯔꯦ ꯃꯕꯨꯡꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯁꯜꯕꯤꯌꯥꯁꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯊꯑꯣꯏꯅ ꯃꯆꯟꯅ ꯇꯧꯔꯤꯅꯤ ꯈꯪꯂꯝꯕꯗ ꯃꯕꯨꯡꯗꯨꯁꯨ ꯁꯥꯎꯔꯛꯂꯗꯨꯅ ꯃꯆꯟꯕꯨ ꯐꯨꯗꯧꯒꯤ ꯇꯧꯔꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯀꯞꯅꯤꯗꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯂꯩꯕ ꯃꯣꯟ ꯑꯃꯗꯤ ꯐꯩꯖꯨꯞ ꯄꯨꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯟꯗ ꯂꯪꯉꯛꯏ ꯑꯃꯗꯨꯃꯁꯨ ꯆꯦꯜꯂꯤ ꯅꯣꯛꯇꯨꯅ ꯏꯍꯥꯎ ꯊꯦꯡꯕꯒꯤ ꯄꯅꯤꯁꯃꯦꯟꯅꯤ ꯇꯨꯝꯅꯤꯡꯈꯣꯗꯅ ꯊꯦꯡ ꯐꯥꯎꯕ ꯀꯝꯗꯧꯋꯦ ꯅꯪꯅ ꯉꯁꯤ ꯈꯪꯍꯟꯕꯗ ꯑꯐꯥꯎ ꯌꯥꯝ ꯁꯥꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯗ ꯍꯥꯏꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯜꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯀꯛꯁꯤꯍꯜꯂꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯤꯜꯚꯤꯌꯥꯒꯤ ꯃꯀꯣꯛꯇꯨꯗ ꯍꯧꯖꯤꯛꯇ ꯅꯣꯛꯂꯝꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯋꯥ ꯀꯞꯊꯣꯔꯛꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯪꯅ ꯉꯝꯂꯒꯅ ꯍꯔꯥꯎꯕ ꯑꯩꯅ ꯉꯝꯂꯒꯅ ꯀꯞꯀꯦ ꯍꯥꯏꯕ ꯀꯞꯄꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯀꯝꯗꯧꯋꯦ ꯍꯧꯈꯣꯗꯅꯕ ꯀꯥꯏꯗꯣ ꯑꯩꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗꯤ ꯅꯥꯕ꯭ꯔꯅꯦ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇ ꯐꯨꯕ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯃꯥꯅ ꯇꯩꯗ ꯐꯨꯔꯁꯨ ꯀꯣꯛꯇꯗꯤ ꯐꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇꯗ ꯐꯨꯏꯅꯦ ꯑꯩ ꯕ꯭ꯔꯦꯟꯁꯤ ꯆꯥꯏꯔꯗꯤ ꯕ꯭ꯔꯦꯟ ꯆꯥꯏꯔꯗꯤ ꯉꯥꯎꯔꯤꯗꯅ ꯃꯤꯅ ꯆꯤꯡꯒꯟꯕꯤ ꯍꯥꯏꯕꯗꯒꯤ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯛꯅꯕꯤꯔꯦꯗꯅ ꯃꯕꯨꯡ ꯍꯧꯗꯣꯛꯄ ꯆꯪꯈ꯭ꯔꯒ ꯂꯥꯎꯅꯕꯒꯤ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯂꯇꯥꯗꯨ ꯃꯊꯥ ꯁꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯣꯛꯂꯒ ꯍꯦꯟꯕꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯂꯤ ꯐꯃꯨꯡꯗ ꯂꯩꯕ ꯐꯩꯖꯨꯞ ꯑꯃꯗꯤ ꯃꯣꯟꯗꯣ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯈ꯭ꯔꯦ ꯃꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯂꯒꯅꯤ ꯁꯤꯜꯚꯤꯌꯥꯁꯨ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯐꯝꯂꯤꯕ ꯑꯗꯨꯒ ꯃꯌꯥꯡꯒꯗꯨ ꯂꯥꯎꯅ ꯀꯥꯔꯒꯅꯤ ꯀꯞꯂꯤꯗꯨꯃꯁꯨ ꯅꯥꯀꯟꯗꯨꯗꯅ ꯍꯦꯟꯕꯗꯨ ꯅꯣꯛꯁꯤꯜꯂꯒ ꯂꯩꯔꯤ ꯂꯇꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯀꯞꯂꯤ ꯑꯃꯅ ꯀꯔꯦꯝꯅꯔꯤ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯇꯥꯗꯨ ꯆꯩ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯦꯟꯕꯗ ꯍꯥꯟꯅ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯉꯥꯡꯒꯁꯨ ꯃꯥꯟꯅꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯇꯧꯈꯤꯗ꯭ꯔꯥ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯃꯥꯟꯅꯈꯤꯗ꯭ꯔꯕ ꯑꯉꯥꯡꯒ ꯆꯩꯗꯨꯒ ꯃꯨꯔꯛ ꯑꯅꯤꯔꯛ ꯁꯦꯠ ꯀꯟꯊꯔꯛꯄꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯑꯗꯨꯒ ꯆꯦꯟꯊꯣꯛꯅꯕ ꯇꯧꯏ ꯀꯞꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡ ꯐꯨꯕ ꯎꯕꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯉꯣꯟꯗꯗꯤ ꯀꯩꯝꯇꯒ ꯇꯧꯔꯛꯑꯣꯏꯗꯕꯩ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯊꯣꯛꯀꯦ ꯇꯧꯔꯛꯏ ꯃꯇꯥꯡꯗꯨꯗꯅꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯕꯣꯝꯗꯨꯗ ꯆꯩꯗꯨꯅ ꯁꯦꯠꯀꯠꯂꯛꯄꯗꯣ ꯆꯩꯅꯥꯗꯨꯅ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯅꯪ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯅꯨꯄꯤꯔꯕ ꯅꯕꯨꯡꯅꯤ ꯅꯊꯛ ꯊꯣꯡꯕꯅꯤ ꯌꯦꯡꯗꯦꯅꯦ ꯁꯣꯛꯏ ꯈꯪꯗꯦ ꯁꯣꯛꯇꯦ ꯈꯪꯗꯦ ꯅꯈꯦꯠ ꯑꯔꯥꯎꯕꯗꯣ ꯍꯦꯛꯇ ꯐꯥꯛꯇꯣꯛꯇꯨꯅ ꯀꯞꯄ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯃꯛꯅꯦ ꯍꯤꯡꯅꯤꯡꯅ ꯐꯨꯝꯃꯒ ꯍꯥꯠꯇꯣꯛꯀꯗꯧꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯂꯧꯅꯕꯒ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯇꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣꯅꯦ ꯍꯨꯏ ꯍꯧꯗꯣꯡꯅ ꯅꯣꯏ ꯑꯅꯤꯕꯣ ꯑꯃꯁꯨ ꯃꯆꯜꯅꯤ ꯌꯦꯡꯗꯦ ꯑꯃꯁꯨ ꯃꯕꯨꯡꯅꯤ ꯌꯦꯡꯗꯦ ꯏꯆꯜꯁꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯏꯕꯨꯡꯁꯤꯅ ꯂꯛꯅꯔꯤꯅꯤ ꯑꯝꯇ ꯌꯦꯡꯅꯗꯦ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦꯒꯨꯝꯅꯦ ꯀ꯭ꯔꯛ ꯇꯥꯟꯅꯕꯁꯤꯕꯨ ꯀꯩꯅꯣ ꯅꯣꯏꯅꯤ ꯍꯥꯠꯇꯣꯛꯑꯝꯃꯒꯅꯦ ꯑꯩ ꯋꯥꯏꯁꯪꯅꯅꯦ ꯂꯩꯍꯧꯒꯅꯤ ꯁꯤ ꯈꯪꯉꯣ ꯆꯩꯗꯨ ꯊꯥꯡꯒꯠꯂꯒ ꯑꯅꯤꯃꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯅꯊꯧ ꯇꯧꯔꯨꯆꯨ ꯆꯠꯂꯨ ꯆꯥꯛꯀꯝꯗ ꯄꯤꯖꯔꯣꯏꯗꯧꯅꯤ ꯈꯪꯉꯣ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯗꯧꯅꯤ ꯅꯪ ꯇꯥꯏꯔꯅ ꯅꯔꯦꯜ ꯁꯤꯠꯆꯅꯤ ꯑꯩꯕꯨꯗꯤ ꯉꯝꯃꯦꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯇꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯍꯦꯛ ꯋꯥꯀꯥꯏ ꯆꯠꯅꯔꯛꯄꯗ ꯆꯩꯁꯤꯅ ꯀꯟꯊꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯨꯈꯤꯁꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯑꯃꯗꯤ ꯔꯥꯖꯇꯨ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯤ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯔꯥꯖ ꯅꯪꯁꯨ ꯑꯩꯅ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯣꯀꯣ ꯅꯪ ꯃꯔꯨꯞꯀꯤ ꯂꯨꯍꯣꯡꯕ ꯐꯥꯎꯗꯤ ꯁꯤꯗ ꯂꯩꯅꯕ ꯍꯣꯏ ꯃꯥ ꯑꯗꯣ ꯂꯨꯍꯣꯡꯕꯁꯦ ꯀꯔꯝ ꯀꯥꯟ ꯇꯥꯗꯣꯏꯅꯣ ꯆꯠꯂꯤꯕ ꯊꯥꯁꯤꯗ ꯑꯣꯏꯔꯛꯂꯗꯧꯅꯤ ꯅꯪ ꯄꯥꯎꯅꯅꯦ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯇꯝ ꯂꯦꯞꯂꯨꯅꯕꯁꯨ ꯍꯥꯏꯔꯝꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯅꯤꯗꯨꯁꯨ ꯆꯥꯎꯔꯕ ꯁꯨꯃꯥꯡꯗꯨꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯤꯜꯚꯤꯌꯥꯗꯨ ꯅꯥꯔꯣꯜꯗ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ ꯂꯝꯄꯥꯛꯂꯣꯝꯗ ꯇꯌꯥꯏꯒꯧꯅꯁꯤ ꯍꯥꯏꯈꯤꯕꯅꯤ ꯃꯇꯝꯗꯤ ꯍꯥꯏꯅꯈꯤꯗꯤ ꯑꯃꯨꯛ ꯂꯛꯂꯝꯃꯗꯤ ꯈꯟꯅ ꯊꯣꯔꯛꯄꯅꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ
ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯃꯇꯝ ꯍꯋꯥ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯏꯪꯅ ꯁꯤꯠꯄ ꯀꯥꯟꯁꯤꯗ ꯈꯨꯟꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯛꯇꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯅꯤ ꯉꯁꯤꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯞꯂꯤ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ ꯁꯥꯟꯅꯔꯤꯕ ꯃꯔꯛꯇꯗꯤ ꯌꯥꯎꯔꯨꯗ꯭ꯔꯤ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯋꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯂꯝꯕꯤꯔꯣꯝꯗꯁꯨ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯉꯥꯏꯕꯩ ꯃꯑꯣꯡꯅꯤ ꯈꯨꯎ ꯌꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁ꯭ꯀꯔꯠꯅꯤ ꯁꯦꯠꯂꯛꯂꯤꯕꯗꯣ ꯄꯨꯔꯤꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯉꯧꯕꯒ ꯑꯉꯥꯡꯕꯒꯅ ꯃꯌꯥꯏꯗ ꯂꯥꯏꯟ ꯑꯣꯏꯅ ꯃꯆꯥ ꯑꯅꯤ ꯆꯦꯟꯕ ꯇꯤ-ꯁꯔꯠ ꯇꯨꯝꯃꯒ ꯌꯦꯡꯕꯗ ꯄꯨꯔꯥ ꯑꯉꯥꯡꯗ ꯑꯉꯥꯡ ꯃꯆꯥꯅꯤ ꯃꯇꯧꯗꯣ ꯑꯎꯕ ꯀꯅꯥꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤ ꯉꯛꯁꯝꯗꯒꯤ ꯈꯔ ꯂꯥꯟꯗꯕ ꯁꯝꯂꯥꯡꯗꯨꯃꯁꯨ ꯊꯥꯗꯣꯛꯂꯤ ꯂꯥꯏꯕꯛꯇ ꯇꯦꯟꯇꯛꯅ ꯁꯥꯏ ꯃꯔꯨ ꯈꯔ ꯇꯥꯔꯤꯕꯗꯨꯁꯨ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯍꯥꯏ ꯍꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯃꯤꯠ ꯃꯄꯥꯗ ꯇꯥꯔꯤꯕ ꯃꯁꯥꯏ ꯈꯔꯗꯨꯁꯨ ꯃꯤꯠꯇ ꯌꯨꯔꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯒꯠꯂꯤ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯤꯕꯗꯣ ꯁꯥꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯕꯁꯨ ꯁꯥꯟꯅꯕ ꯌꯥꯎꯔꯨꯗ꯭ꯔꯤ ꯌꯥꯝꯅ ꯂꯦꯝꯖꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯗ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯥꯛꯂꯤ ꯎꯔꯨꯗ꯭ꯔꯤ ꯒꯥꯔꯤꯒ ꯍꯣꯔꯟ ꯃꯈꯣꯜꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯀꯥꯔ ꯑꯃꯅꯤ ꯈꯥꯝꯂꯤꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯄꯤꯔꯛꯂꯤꯕ ꯍꯣꯔꯟꯗꯨꯃꯁꯨ ꯃꯅꯨꯡꯗꯨꯗ ꯀꯅꯥ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯗꯤ ꯎꯗ꯭ꯔꯦ ꯃꯤꯡꯁꯦꯜꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯕꯅ ꯀꯅꯥ ꯑꯣꯏꯔꯝꯕꯅꯣ ꯈꯟꯅ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯂꯝꯄꯥꯛꯂꯣꯝꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯤ ꯑꯃꯨꯛꯁꯨ ꯍꯣꯔꯟꯗꯣ ꯈꯣꯡꯖꯤꯜꯂꯛꯏ ꯈꯣꯏꯗꯧ ꯁꯧꯒꯠꯅ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯡꯁꯦꯜꯗꯣ ꯍꯥꯏꯗꯔꯝꯂꯤ ꯎꯔꯦ ꯃꯅꯨꯡꯗꯨꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯈꯣꯡꯂꯛꯂꯤꯕ ꯍꯣꯔꯟꯗꯣ ꯔꯥꯖꯅ ꯑꯣꯏꯔꯝꯃꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯅ ꯆꯤꯡꯂꯦꯝꯅ ꯐꯝꯂꯤ ꯉꯥꯟꯕꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯗꯨ ꯂꯥꯛꯂꯤ ꯈꯟꯅ ꯍꯔꯥꯎꯖꯩ ꯈꯣꯡꯐꯝ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯗꯨꯅ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥꯗꯣ ꯃꯕꯨꯛꯇ ꯈꯟꯖꯩ ꯁꯤꯁ ꯄꯨꯔꯥ ꯑꯣꯐꯤꯁ ꯀꯥꯔꯝꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯑꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯂꯝꯄꯥꯛꯁꯤ ꯐꯥꯎꯗꯪ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯅꯩꯕ ꯁꯥꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯩꯁꯨ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛꯀ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂ ꯂꯥꯛꯑꯝꯗꯧꯅꯤ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦꯕꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯔꯦꯝꯅꯔꯤꯕ ꯀꯥꯏꯗꯨꯅꯤ ꯔꯥꯖꯇꯨ ꯁꯤꯜꯚꯤꯌꯥꯗꯨ ꯇꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯍꯥꯏ ꯃꯦꯗꯥꯝ ꯃꯆꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯩ ꯑꯩꯕꯨ ꯃꯦꯗꯥꯝ ꯃꯆꯥ ꯀꯥꯏꯅꯒ ꯅꯣꯏ ꯅꯄꯥꯏ ꯃꯦꯗꯥꯝ ꯃꯆꯥꯔꯣ ꯑꯩꯁꯦ ꯊꯨꯝꯌꯥꯛꯏꯗ ꯈꯣꯟꯗꯥꯁꯤꯗꯤ ꯅꯪ ꯉꯔꯥꯡꯒꯤ ꯗꯗꯥꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯤꯅꯦ ꯉꯔꯥꯡꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯔꯣ ꯃꯥꯟꯕꯗꯨꯅꯤꯅꯦ ꯃꯐꯝꯁꯤꯗꯅꯤꯅꯦ ꯉꯔꯥꯡ ꯃꯦꯗꯥꯝ ꯃꯆꯥꯒ ꯊꯦꯡꯅꯈꯤꯕꯁꯨ ꯅꯪꯅ ꯉꯔꯥꯡ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯒꯨꯝꯁꯨ ꯇꯧꯈꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯤꯅ ꯍꯥꯏꯔꯔꯣꯏ ꯇꯌꯥꯏꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ ꯂꯝꯄꯥꯛ ꯀꯣꯏꯕꯅꯤ ꯁꯥꯟꯅꯕꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯂꯥꯎꯔꯤꯕꯗꯨꯁꯨ ꯇꯥꯕꯗ ꯍꯩꯅ ꯐꯥꯗ꯭ꯔꯕꯅꯤ ꯉꯥꯟꯕꯒꯤ ꯁꯨꯛꯁꯨꯛꯄ ꯁꯛꯐꯝꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥ ꯀꯤꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯉꯔꯥꯡ ꯃꯥꯅ ꯋꯥꯍꯩ ꯈꯔ ꯍꯦꯟꯖꯜꯂꯨꯕꯒꯤ ꯑꯃꯨꯛ ꯐꯨꯕꯤꯔꯛꯇꯣꯏꯔꯥ ꯈꯟꯅ ꯑꯗꯨꯅ ꯔꯥꯖꯀꯤ ꯅꯥꯀꯜꯋꯥꯏꯗ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯔꯕ ꯈꯪꯅꯔꯕꯒꯤ ꯃꯑꯣꯡꯅꯤ ꯔꯥꯖꯀ ꯁꯤꯜꯚꯤꯌꯥꯒꯁꯨ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯗ꯭ꯔꯣ ꯇꯧꯅ ꯋꯥꯔꯤꯒ ꯁꯥꯕ ꯍꯧꯔꯛꯏ ꯉꯁꯤ ꯉꯔꯥꯡꯗ ꯊꯦꯡꯅꯔꯒ ꯁꯤꯜꯚꯤꯌꯥꯗꯨ ꯇꯞꯅ ꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯪ ꯋꯥꯡꯃꯜꯂꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯔ ꯅꯦꯝꯊꯔꯛꯑꯣ ꯅꯅꯥꯗꯣ ꯔꯥꯖꯇꯨ ꯅꯣꯛꯂꯗꯨꯅ ꯃꯈ꯭ꯋꯥꯡ ꯈꯔ ꯅꯣꯟꯊꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯒꯣ ꯗꯗꯥ ꯈꯣꯏ ꯇꯌꯥꯏꯁꯦ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯔꯥꯖꯇ ꯇꯞꯅ ꯉꯥꯟꯕꯅ ꯇꯥꯗꯅꯕꯩ ꯃꯑꯣꯡꯗ ꯉꯥꯟꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ ꯂꯩꯖꯗꯕꯅꯤ ꯁꯤꯜꯚꯤꯌꯥꯗꯣ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯣ ꯃꯆꯨꯜꯒꯗꯣ ꯁꯨꯒꯠꯂꯛꯂꯤ ꯇꯧꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯉꯥꯟꯕꯗꯤ ꯃꯤꯠ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯈꯣꯡꯗꯒꯤ ꯍꯧꯔꯒ ꯀꯣꯛ ꯐꯥꯎꯕ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟ ꯌꯦꯡꯂꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯅꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯏꯉꯧ ꯉꯧꯕ ꯈꯨꯕꯣꯡꯗꯨꯗ ꯁꯥꯡꯅ ꯉꯥꯡꯂꯩꯅꯅ ꯃꯔꯝ ꯑꯃ ꯇꯥꯔꯤꯕꯗꯨꯁꯨ ꯍꯦꯛ ꯎꯔꯨꯔꯤ ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ ꯎꯁꯤꯠꯇ꯭ꯔꯤꯕ ꯈꯨꯎꯁꯤꯠ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯃꯨꯛ ꯃꯈꯨꯠꯅ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯪꯊꯅꯤꯡꯕ ꯑꯗꯨ ꯍꯦꯛ ꯌꯧꯏ ꯁꯤꯜꯚꯤꯌꯥꯁꯨ ꯉꯥꯟꯕꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯈꯣꯡꯗꯒꯤ ꯍꯧꯔꯒ ꯀꯣꯛ ꯐꯥꯎꯕ ꯇꯞꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯕꯨꯛꯇ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤꯅꯦ ꯑꯩꯅ ꯈꯣꯡꯗꯧꯔꯤꯁꯦ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯊꯥꯏꯅꯕ ꯏꯁꯤꯡꯗ ꯊꯥꯗꯒꯦ ꯇꯧꯈꯤꯕ ꯑꯗꯨꯏ ꯂꯦꯃꯣꯡ ꯁꯦꯝꯕꯣꯏꯅꯅꯦ ꯃꯉꯛꯁꯝꯁꯦ ꯄꯥꯏꯔꯒꯅꯦ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯁꯤꯗꯅꯦ ꯃꯀꯣꯠꯁꯦ ꯀꯣꯛ ꯍꯦꯛ ꯌꯦꯛꯁꯤꯟꯕ ꯉꯝꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯏꯇꯣꯝꯇꯅꯤ ꯃꯣꯏꯗꯤ ꯑꯅꯤ ꯁꯨꯏꯌꯦꯕ ꯑꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯅꯤꯅꯦ ꯃꯃꯥꯟꯅꯕꯅꯤ ꯀꯥꯏꯅꯒ ꯋꯥꯔꯤꯗꯤ ꯑꯝꯇ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤ ꯑꯃꯅꯁꯨ ꯍꯧꯗꯣꯛꯇ꯭ꯔꯤ ꯑꯃꯅꯁꯨ ꯉꯥꯡꯂꯛꯇ꯭ꯔꯤ
ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯃꯨꯟꯅꯤꯡꯅꯔꯒꯅꯤ ꯂꯩꯔꯤꯕꯗꯨ ꯃꯕꯨꯛꯇ ꯈꯟꯅꯔꯤꯕ ꯋꯥꯈꯜꯁꯤ ꯑꯐꯕ ꯋꯥꯈꯜꯗꯤ ꯑꯝꯇ ꯅꯠꯇ꯭ꯔꯤ ꯉꯥꯟꯕꯁꯨ ꯃꯕꯨꯛꯇ ꯈꯟꯖꯔꯛꯂꯤ ꯎꯆꯤ ꯃꯆꯥ ꯅꯦꯒ꯭ꯔꯣ ꯅꯪꯅꯅꯤꯅꯦ ꯑꯩ ꯒꯦꯁ ꯃꯪꯂꯥꯟ ꯄꯨꯝꯕ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯁꯦ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯀꯤ ꯀꯦꯛꯇꯒꯤ ꯍꯧꯔꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯏ ꯍꯥꯏꯔꯗꯤ ꯅꯪ nakhong nakot punchilanga khungi pukhi achobasitane thadaba soiroise sanbya su mating ngada chapselanga mamika khojenap tongna yengna amuk su khanjai mamuk ningda iwang he wanga dana masamo ga sei phai phardana nayanga chapaga apikwa mi ga oramadine ngasai ne nangak samdare thiega ne nangai ga lohong yam pamrana ne dap taw yarabani se amuka drungnang salbiage khudanga silan ma soidrabani hayeng ayuki khabar dane sumani yarak namba Salenpur gi businessman a phawmangan bahai manupada Salenpur gi nupi macha mana hatpirami kainaga yamna nokning ni ne